nga sifong ki ba tuan tuan ba Manipuri sifong sing amasum thoki ba thawdo wa thok sing digi maru be I pau sing khonga saraga Manipur top channel gi mai ke digi myam da thamjagi ahan bada CPI na yaningdri Manipur gi aifaga da saruk ama faw yaudra ngarang Union Finance Minister na puthoki ba NDA lenga ki Union budget asina India gi myam bu hen awaba phibam da thamgani budget asi oppose tori haina CPI Manipur State Council gi Assistant Secretary gi sirol da haidi Sirol aduna lupa crore aniga point kuntraga teret kakairaga lomi crore samaga humpugo humdoida kana papigani haribasi lomi singda thok tauribani haibadu taksari so thaduna lairaba laiwa sigi sel thungi phibam budget asina amuke hena sota halagani revival tawgani laurabasu minister sing amadi makhoiga naknabasingi revival oigani makhoida hena sinjau fund khragani haide hensu pausna phongdorakle Makasa tarak poina to papaw mana BJP da yauraga bot lep ke khalabadi sel hana tanbiu BJP asi kadar base oiba top party ni haina lauduna lakhibadu minambani na singna BJP da yauduna thabak tawraba matungda bot lep kani haibigi asa tawrabadi madu thadokpiu madu natrabadi ngasi mangonda tarib dasa asi tagani BJP bot lep ke haina khalabadi hana sel ningthina talaba matungda BJP ticket tanarabadi phangani haina BJP Manipur Pradesh ki resign tokhraba State Secretary Pukramba Somorjina phongdokre ngasi langthabal pukri asobu manakta leiba ma ki mayumda langthabal kendra gi miyamga loinana khana nainabagi thoramamada wapam asi mahakna phongdokhibani mifam aduda miyamna lakadaba mikhal asida independent merep oina thengnanaba warep su lawkhre hari Somorjina haikibada BJP asi kadar base oiba party ni hairaga ngasi sai kun hena party gi kathokpaga loinana thabak toroklaba worker da party gi ticket pidana khudakta sanglakpada piriba maram karigino masimak thamoi singna honajariba worker singna minambani sel na hen lumbani adubu March 10 gi mikhal result lauthorakpada khanglagani haiki thawong asina BJP gi lusingba singna party asi kari oina uri haibadu mayek singna taksabani laiba asigi amadi hiram khudingda sotharaba langthabal kendra si mimanaba ngamnaba haiduna mikhal asida tholakpani makhatana sei manga amaga sakot thorang amata paikhat handana laiki si haibigi thawong ne haiki Maana BJP ticket phanglabadi mikhal mai pakani haiba khangbadagi lauktunaraga makpu manghanbasi noiti makpu hatnaba hotnarabasu nongmadi makhoigi wakholon adudagi hena wangi haibadu thabak oina utkani sei kun party gi thabak tawraklabasu politician oina uba ngamdri makti ticket pidrabasu party gi damak adumak thabak tawgani haina khalibadu lehaningdre Maramaduna State BJP ki secretary phamdagi natana primary membership tagi su resign tawkibani BJP lusingba kayana makpu themjina na bohona rakhi adubu makti miyam gi apamagi matung ina khongthang asi thanglakpani haina su phungdorakhi atopa pawmana car gi headlight mangalda exam thakhre Bihar dagi thagalakpa video amada electricity fangdaba building amagi manungda car headlight sing thalaga mairoi singna phamdura makhoi gi class 10 exam thakhi Hairiba building adugi manungda electricity laktaba maramna makhoina mangal fangadabasi gari sing adugi headline sing khaktani Bihar sei kayamuk supna namthak tawba amadi exam gi kanglon ngaktabagi wathok kya lakhibani Bihar gi Motihari da leiba examination center amada mahiroi samri romna makhoi gi class 12 ki Hindi exam thakibasi gari gi light natragana car gi headline singnani Maharaja Harendra Kishore College ta pangthokiba exam adu numidang pung 9 phawba satakhi numit adugi exam ge ani suba saruk nungthil pung amaga minute 95 dagi numidang wairam pung 5 phawba oibani adubu mairoi singna phongdorakibidi numidang wairam pung 3 makhai taraba phawba makhoigi answer sheet sing phangkide madu aikhoigi sitting da samamnaba laibadagi ni hari protester sing amadi irang thokpadagi center aduda police kokhi Senior police officer singna policeman kayaga masing yamna laktuna phiba madu laksina na bonaki mahiroi singna exam thanaba ngangnarakpa matamda pungmam mamkhirami aduma pu center aduda electricity leitaba maramna irang amuk makha tana thoki mamai thangda generator sing wairaga mahiroi singi mama mapa singna makhoina thorakpa car singi headline thangatuna corridor gi wangbada mahiroi singna answer paper sing iki thokriba thawdo gi matangda top district official aman inquiry chathanaba order tawki haina supalakli atopa pawmana tha manga gi manungda ahan boina Kim Jong Un gi nupi masak uba phangkhre
North Korean lusingba Kim Jong Un gi nupi Ri Sol Ju state media gi mamangda tha manga gi manungda ahan boina masa uba phangkhre hari coronavirus pandemic manungda ruling family adugi miyoi singna low profile lerakhi Kim amasum Rina leba adugi konung Pyongyang da Lunar New Year holiday tharam yawba oina Mensude Arts Theatre da art performance ama yengba lakhi hain official KCN 8 news agency na fundorakli Kim gi nupi edu mamang da ahan ba ukibasi mamang sai September 8 da ma ki nupa Kim ga loinana kum susang palace of the sanda lakwa matam dani hairiba mafam adu da Kim gi laikhidraba mabubok ama sumapa gi haksang da bam taiduna masa tekta kaidana Michelle da khajinduna thamlibani tha manga gi matungno mahak na magi nupi ga loinana theater adugi auditorium thulakwa matamda welcome music khongduna miyoi kyana harawa phongdokna khiyari ribu malem gi mafam kyadigi miyeng thamlakhi basi Kimna social business amasum lanmi gi oiba outing singda loinabadagini masi Kim Jong Un ma ki mapa Kim Jong Il ga manadaba mongna sa tharakpa thawngni ma ki mapa di miya mamangda ma ki nupi singa uba iphang phangkhide Kim Jong Un gi nupi Rina state media gi miyeng digi uba phangkhidaba asi ma ki masada anaba leiraba natragana masa wai sangkhidabara haibasini South Korea gi National Intelligence Service lawmaker singda phongdokhibadi COVID-19 infection lehendanaba mapalda tholakidaba oiramgani haina phongdokhi Kim amasum Ri gi masa ahum lei haina thajai adubo makhoi gi maramda public ta phongdokhiba leite North Korea da COVID-19 laisat amata sandokhiba leite haina phongdokrabasu makhoi gi ngamkhai sing thingjindura satok chasing gi akanba athingba sing thamlakhibani haina su pau sina makhatana su phongdorakli Lushilak point to papa man Manipur ahan boy ne ticket fangaudra ba mirep amana party ki firal congress bonda thinjin khre Popilal Congress ki tokre regional party amadigi mikhal thengna gadawri Congress party ki banner makhara mai kendra da mikhal thengna na ba sem sarama ningthaujam Popilal Congress party ticket pirakhidre ngarang party asiga ani super phase ki oina mirep oigadaba singi ming laukthokpada soidna ticket phangani haibigi asauba thajabaga loinana mikhal thengna ba sem saram khibani adumaina ma ki ming yaroktabadagi pukning nungsina makna sijinaramba party asigi yamlaba firal singasi BT rota leiba Congress bawanda laktuna thindokre firal thindokpa lakpada Popilal na hai firal singasi miyamna mai thaduna mangananaba hotnarakpada khamkhi Firal singasi na ticket piraktaba nati firal asidi haujiksu nungsiri masina maram oiraga lanjadraba firal singasidi manghandabana Congress bawanda thinba lakhibani hai khenesu pausna makhatana phongdorakli aduga haujikoina di paus matang asai lusinjarage pathoksa ki resoi ki plan ki biors mem nangak pigani and thank you